Lona thingkhraba lalhoulup People's Revolutionary Party of Kangleipak Prepak ki lanmee shanglup Red Army ki nifu manga Suba Red Army Uprising day ngasi Tongan Tonganba kanglup phurup amadi Chingmee Tammee Punna Pangthokminakhre haina lalhoulup asigi Department of Publicity and Propaganda ki Publicity Officer Mangal Khuman na thadorakpa cherol amana hairi cherol asina hai Red Army Uprising day ki thauramasi lup asigi Central Headquarter General Headquarter 707 Mobile Battalion Tactical Headquarter Base Area Sing Transit Camp amadi Training Center Singda Pangthokhi Central Headquarter da Pangthokpa Thoramaduda lalhoulup asigi Interim Council gi Chairman amasong Charge the Affairs Publicity and Propaganda na maruoiba mitunglen singoina saruyaki Thoramaduda Interim Council gi Chairman na hai ngasi ireicha singna thengnariba awa ana kaya ase Government of India na lamdam asida chathariba divide and rule policy amadi yengliba midyang aduna ni haibasi mayek sengna uba phangle Miram dagi lakpa kutlai paiba mitop kaya lamdam asida pushilaklaga Indian Occupational Force singa kutsam naraga punna chatminari oidagliba phibam asida mising yamjadaba ireicha singna ireipa kanjanaba amadi isana isanga thokjanaba lanmee amagi punsi mahingda hingbagi chanabi adu amuk haudokjanaba khonabagi tangai fadaba lei Maramaduna langi mahai tamduna laikraba nahasingi mahai adu manghandana thamba amadi thawai tharabasu iraiba kalamdaba yade haiba wakalon adu chenba mathau tai haiki Nakalamaramda General Headquarter da Pangthokpa Thoramda Red Army ki Chief of Army Staff Medical and Family Welfare ki Charge the Affairs Finance Department ki Deputy Charge the Affairs Organization 1 amasung Organization 2 na maruoiba mitunglen sing oina saruyaki Thoramaduda irang asina maram oiraga mayum makai thadoktuna ngasi fauba lanjenaduna leiriba iraicha sing amadi thawaina pontha pikhraba athoba singi mafamda ikai khumnaba utpoina Red Army ki lanmee singna kokta amuba machugi kogyat fi yetuna sarugyaki Thoramaduda CAS na party ki firal chingkhatpaga loinana laikhidraba athoba singda revolutionary gun salute piduna ningtam yawolgi mapung phaba ikai khumnaba utki Thoramaduga mari lainana CAS na hai lamdamasida hauzik oiriba phibam asi President's rule gi makhada suspended animation thamjinduna militarization gi luzadaba saklon kayana lamdamasigi miyam gi hak makhatana ikai khumnadana ba pre-plan tawraga chatharakpa thawongni haiki United Base Area da leiba Red Army gi 707 Mobile Battalion asu NSCN GPRN gi Chairman Yung ongna athoiba mitunglen oina saruk yaduna Red Army gi nifu manga Suba Red Army Uprising day gi thoram pangthokhi athoiba mitunglen na maira chukhatuna thoram haudok laba matung thoram mapuna lup ki phiral singkhatki masigi mathakta base area sing maru oina M1 M3 M4 amadi M5 na chingbada so base area siga sige commander na athoiba mitunglen singoituna thoram adu pangthokhi Numit asina lakpada party asi lingkhalamba luchingba sing Red Army ki Kader Singh ningtam lanthengda thawaina pontha pikhraba athoba sing amadi India ki biot minaina punsi pikhamnakraba ireicha singda Red Army amasung lalhoulup asina kok nona ikai khumnaba utli haina su cherol asina makha tarakle